Matamgi Manipuri Wari, channel asibu tabiriba, khwai pumnamakpo taram nokjeri. Ngasi sumahong sango, Chinganbi Ningsibi, aning subatangkak amok puduna lakjeri. Mayam punna taminarasi. Tanjaduda hen basu Silviagi managyok selagli. Parakli bachaytuna, kana suhanna yengda majalba warakli bani haidona hekta kanthara'i, ngawba tanaw riba napi machandugi makalamtuda. Kalakliba mafamduda makhutuna nai haibagum nan-nanduna khonjal kanna lawra'i. Ay, naayimi! Michepo! Naayaraga! Michepo harakpaduda amuk sutjayduna kangi tawra'i aduba nanghawdri lambi thajilli haina sounduna layriba nupadugi matungda jensimduna lotkre. Henba sauna jaydu thangatuna machalbu dap tawrakpadadi ure masu mangda lepriba nupa adubu yamngakna machalla tapna solakli. Tayay. Silbiasu nupadugi kot machi painduna khongdagi hauraga mamay phawba chepthaduna munning lakli. Henbadu noklaga harauna jaydu matungda notladuna amuksu kaurakli. Hawjik layro tayay. Sauramba nupadu khara hanjinduna nokfetawa minokta hayrakli. Tayay ay khangliba. Nokfeta dum tawng hayrakli. Khangdadina. Aninugi sanariba waridu taraga Silbiasu yawselai makhwenigi wariduda. Aya, tayay ngan barona. Aina khalleba maalena. Adugo oishoiramine. Matung na mangi kot machi painduna nairimbiduda amuk onsinduna yenglai. Silbiasu mayay singdo oduna hingalai yalibadu thadokti. Henba sunokduna nganbada machagu masaktak laikli. Khoibikpini lamem helabani. Nongmagi sumhenjilai tayay. Tayay na laing sida amta waram. Silbiasu machinu kumhauragi matangom mabungi mando tablak tunu khumai. Ay kaida lamhele, nang nilamheludi. Naram chakini, ngarang so mamana chaybado, mitsepaw. Haini hairi khangdaba majalgi wahayduda amuk sa saungna jaydu phodogi thangalakli. Handamungdi Silvia yalamba nganbagi kot machidu thadoklaga khara chanthokri. Nganba su majal mabunganigi matawdo sum yengli. Aduga Silvia na pairamba matungi kot machidu yengthorakpadadi motlamli. Amotpa makhotuna pairambagi yam nan nalakimani. Amotpa machidu ubada Silvia ramda saungning lakli. Silvia su nganbagi khamliba gari manangtuda lepna wahayrai. Tayay, nang laise achapakam dalaykro. Ingaw jaba kaysu khangjadaba nupi machadugi matawduda nganba saurambado phajinba oina mamito mungtang oisinduna machimbal ani chapsilaga sorama phoina hondogli aduga hayrakli. Pikpia. How tayay? Kaino, nang nasigam na lamhengal amisina. Henba sumarak thajinduna kharayam hayram haibagom magis aningbad hayrakli. Kharayam putaram. Thaina pikpina angang oringai ningayam tawinane makhong makot punsilaga borada hanjilaga puki. Ising na tingbada. Ado amtangne ningsinghalama tayay. Nupi maso majin khumlagada penjaboy na tawbanina amuk sa thawsada na khumlakli. Ho jikti adumay na tawba matam na jay. Mi tayay ko yam parabani. Sati drabani. Ising na tingdoy ay nati dada ni dada. Ay di kadawagi ising na tingdoy ba? Ado di ay di kay gising na tingdoy ba? Nang dilamhin bagi, mi usita bagi, natin kumbagi. Nang sunamit se bagi, mamagi pa isa suhuran bagi. Adagi awangi tamorohit ki nupida sune masak pajay na lakna bado. Mi ginupalay raba nupido da aduga so ingon dadi nangam china helelam. Majel mabunganina away akom tang marakpaduda ngan basa matamang nani jiliba tabaka nakoy pa kanahuro haibagom tawsada na magim karina kalom duda lagli. Silvia su nang hawari matago makoy katingla na. Tayar, awain ka sa polerektro na. Lehak me. Hay doon na garing itong duhang naga kangge daw bada hen ba namuk sa kawrakli. Tayar, yung jang nudri ba? Chay ludri hay magom hen barom doon sundo na waring hak daw kriya nido. Silvia su gari say yam pasay hay bagom makot doon na nando na yengi aduga amog ngan ba na kangge tawran ba tong duhang doon na jang sankri. Uri. Fazana mapam jana thamliba paper bag do madu ubada ajapot oramani khanduna maraiga do naton sumang phawa tingduna driver seat tagi maninga seat kansinkri aduga karino haina yengkri manungduda fazana yomduna bag tawriba do lawthorakduna yomliba mathagi cover singdo yam haisingna segaikri cake ni yawamliba do mathaktana sumna suthari happy 6th anniversary nganba left devika Tharamliba mamingdo majulat hokna paramlaga love sep to hana
ꯁꯥꯟꯅꯔꯝꯕꯒꯤ ꯑꯃꯣꯠꯄ ꯃꯈꯨꯠꯇꯨꯅ ꯀꯣꯠꯂꯒ ꯆꯥꯈ꯭ꯔꯦ꯫ ꯑꯌꯥ ꯈꯨꯍꯥꯎꯗꯣ! ꯍꯦꯄꯤ ꯑꯦꯅꯤꯚꯔꯁꯔꯤ ꯇꯌꯥꯏ, ꯀꯦꯛꯁꯤꯗ ꯑꯩꯅ ꯆꯥꯊꯣꯛꯑꯦ ꯍꯥꯏꯔꯒ ꯀꯦꯛꯇꯨ ꯄꯥꯏꯅ ꯄꯥꯏꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯃꯆꯨꯝꯕꯥꯜꯗꯨꯁꯨ ꯀꯦꯛꯅ ꯏꯇꯩ ꯇꯩꯔꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯀꯦꯛꯇꯨ ꯎꯠꯇꯨꯅ ꯍꯥꯎꯏ ꯍꯥꯏꯕꯒꯨꯝ ꯅꯣꯛꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯉꯥꯟꯕꯅ ꯇꯥꯅꯕ ꯂꯥꯎꯔꯛꯂꯤ꯫ ꯇꯌꯥꯏ, ꯅꯪꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯀꯦꯛꯁꯦ ꯌꯥꯝ ꯍꯥꯎꯏ, ꯀꯥꯏꯗ ꯂꯩꯔꯛꯀꯦ? ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯆꯞ ꯂꯦꯞꯂꯒ ꯁꯜꯕꯤꯌꯥꯔꯣꯝꯗ ꯃꯃꯥꯏ ꯊꯝꯂꯛꯂꯤ꯫ ꯑꯃꯗꯨꯃꯁꯨ ꯍꯥꯎꯏ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯇꯨꯅ ꯀꯣꯠ ꯀꯣꯠꯇꯅ ꯆꯥꯔꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯇꯧꯗꯨꯗꯗꯤ ꯉꯥꯟꯕꯗꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯕꯗꯨ ꯉꯁꯤ ꯌꯨꯝꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯩ ꯂꯥꯡꯅꯔꯤ꯫ ꯀꯨꯏꯔꯕꯅꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯂꯥꯛꯈꯤꯗꯕ꯫ ꯂꯥꯛꯅꯤꯡꯗꯗꯅ ꯂꯥꯛꯈꯤꯗꯕꯗꯤ ꯅꯠꯇꯦ, ꯉꯥꯟꯕꯒꯤ ꯄꯥꯕꯨꯡ ꯏꯕꯣꯍꯜꯅ ꯁꯣꯟꯗꯨꯅ ꯅꯥꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯃꯥꯅ ꯍꯣꯠꯅꯔꯝꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯃꯆꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯈꯤꯕꯗꯒꯤ ꯂꯥꯛꯄ ꯁꯪꯈꯤꯗꯕꯅꯤ꯫ ꯁꯂꯦꯟꯄꯨꯔ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤ ꯉꯥꯟꯕꯒꯤꯗꯤ ꯑꯁꯦꯡꯕ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯄꯥꯅ ꯇꯧꯔꯝꯕ ꯕꯤꯖꯤꯅꯦꯁꯁꯤꯡ ꯃꯥꯅ ꯊꯧꯗꯥꯡ ꯂꯧꯈꯤꯕꯗꯒꯤ ꯁꯤꯇꯤꯗ ꯂꯩꯈꯤꯕꯅꯤ꯫ ꯉꯥꯟꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ 3ꯅꯤ, ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥ ꯍꯟꯗꯤ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯤꯟꯐꯝ ꯑꯃꯁꯨ ꯄꯥꯏꯖꯕꯅ ꯃꯥꯗꯤ ꯃꯐꯝꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯕꯅꯤ꯫ ꯉꯥꯟꯕꯈꯛꯅꯤ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯃꯁꯥꯒꯤ ꯑꯄꯥꯔꯠꯃꯦꯟ ꯑꯃ ꯂꯧꯗꯨꯅ ꯂꯩꯈꯤꯕ꯫ ꯏꯕꯣꯍꯜꯒꯤ ꯀꯥꯗꯅꯤ꯫ ꯃꯌꯥꯝꯗꯨꯅ ꯂꯥꯡꯅꯔꯤꯕꯗꯨ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗꯅꯤ꯫ ꯂꯩꯃ, ꯉꯥꯟꯕꯒꯤꯅ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯄ꯭ꯔꯅꯥꯞ, ꯃꯇꯩꯃ ꯁ꯭ꯔꯨꯇꯤ, ꯃꯅꯥꯎꯄꯥ ꯑꯇꯣꯝꯕ ꯕꯨꯡꯉꯣ, ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯗꯨꯅ ꯉꯥꯟꯕ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨ꯫ ꯏꯕꯣꯍꯜꯗꯤ ꯐꯃꯨꯡꯗ ꯉꯥꯡꯗꯨꯅ ꯐꯝꯂꯤꯕꯅꯤ꯫ ꯃꯁꯥ ꯁꯣꯟꯕꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯁꯨꯝ ꯐꯝꯍꯟꯗꯨꯅ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇꯅꯤ ꯋꯥ ꯈꯟꯅꯅꯕ ꯍꯥꯏꯗꯅ ꯂꯩꯔꯤꯕꯗꯨ꯫ ꯂꯥꯛꯑꯦꯗꯤ ꯍꯥꯏꯔꯒ ꯌꯧꯃꯜꯂꯛꯇꯕꯗꯨꯗ ꯏꯕꯣꯍꯜꯗꯨ ꯇꯞꯅ ꯁꯣꯐꯥꯗ ꯐꯝꯂꯤꯕ ꯃꯈꯣꯏ ꯈꯔꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯆꯧꯕ, ꯅꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯌꯧꯔꯛꯂꯕꯣ? ꯑꯝꯇ ꯍꯪꯈꯣꯅꯦ ꯅꯣꯏꯕꯣ꯫ ꯃꯄꯥꯒꯤ ꯁꯣꯟ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯤ ꯅꯣꯝꯂꯤꯕ, ꯑꯗꯨꯒ ꯃꯅꯥꯛꯇ ꯐꯝꯂꯤꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯠꯅ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯨꯆꯣ ꯍꯥꯏꯕꯒꯨꯝ꯫ ꯁ꯭ꯔꯨꯇꯤꯁꯨ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗꯅꯤ ꯒꯥꯔꯤ ꯍꯣꯔꯟ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨ꯫ ꯄꯨꯛꯅꯤꯡ ꯂꯥꯡꯅ ꯉꯥꯏꯅꯔꯝꯕ ꯀꯥꯡꯕꯨꯗꯨ ꯒꯥꯔꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯈꯖꯤꯛ ꯃꯃꯣꯟ ꯇꯧꯅꯔꯛꯂꯤ꯫ ꯁꯣꯟꯅ ꯂꯩꯔꯤꯕ ꯏꯕꯣꯍꯜꯁꯨ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯂꯛꯂꯤ꯫ ꯐꯣꯟ ꯇꯧꯔꯨꯒꯦ ꯊꯣꯛꯈꯤꯕ ꯁ꯭ꯔꯨꯇꯤꯁꯨ ꯃꯅꯥꯎꯅꯨꯄꯥꯅ ꯂꯥꯛꯂꯕꯗ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯁꯨ ꯇꯍꯥ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯅꯆꯥ ꯂꯥꯛꯏꯁꯦ ꯃꯩꯒ ꯑꯝꯇ ꯑꯣꯛꯄꯤꯔꯨꯆꯣꯅꯦ ꯍꯦ꯫ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯔꯗꯨꯅ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯔꯨꯇꯤꯁꯨ ꯃꯁꯥꯅ ꯈꯪꯅ ꯃꯈꯨꯠꯇ ꯈꯕꯔ ꯃꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯌꯧꯔꯛꯂꯤ꯫ ꯆꯥꯎꯔꯕ ꯌꯨꯝꯅꯤ꯫ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯑꯇꯥꯡꯕꯅ ꯂꯩꯇꯦꯡ ꯇꯧꯔꯒ ꯁꯥꯕ ꯅꯤꯡꯊꯤꯖꯕ ꯌꯨꯝꯅꯤ꯫ ꯁꯂꯦꯟꯄꯨꯔ ꯈꯨꯟꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯅ ꯇꯣꯝꯊꯤꯟꯒꯨꯝ ꯉꯥꯜꯂꯤꯕꯅꯤ꯫ ꯆꯥꯎꯅ ꯋꯥꯡꯅ ꯈꯥꯔꯤꯕ ꯒꯦꯠꯇꯨꯁꯨ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤꯔꯥ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥ ꯂꯥꯛꯏ ꯌꯧꯔꯛꯂꯦ ꯈꯪꯍꯟꯕꯒꯤ ꯍꯣꯔꯟꯁꯨ ꯄꯤꯈꯤꯕꯅꯤ꯫ ꯇꯞꯅ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯒꯦꯠꯇꯒꯤ ꯈꯔ ꯁꯥꯡꯅ ꯆꯪꯕꯅꯤ꯫ ꯆꯪꯂꯤꯕ ꯂꯝꯕꯤ ꯃꯇꯦꯛꯀꯤ ꯅꯥꯀꯜ ꯅꯥꯀꯜꯗꯅ ꯒꯝꯂꯥꯒꯤ ꯂꯩ ꯃꯈꯜ ꯃꯈꯜ ꯄꯔꯦꯡ ꯑꯣꯏꯅ ꯊꯝꯂꯤ꯫ ꯇꯞꯅ ꯊꯧꯖꯤꯜꯂꯛꯄꯅ ꯄꯥꯛꯂꯕ ꯁꯨꯃꯥꯡꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯂꯒ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯁꯤꯕꯨ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯂꯛꯂꯤ꯫ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗꯅ ꯄꯤꯛꯇꯛꯅ ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯁꯤꯠ ꯅꯥꯜꯂꯤ ꯃꯐꯝꯗꯨ꯫ ꯇꯦꯟꯇꯛꯅ ꯍꯧꯔꯤꯕ ꯇꯦꯡꯒꯣꯏ ꯅꯥꯄꯤꯁꯤꯡꯗꯨꯅꯁꯨ ꯌꯦꯡꯕꯗ ꯏꯪ ꯂꯥꯎꯅ ꯐꯖꯩ꯫ ꯑꯀꯣꯏꯕꯗꯨꯁꯨ ꯎ ꯋꯥ ꯍꯧꯔꯤ꯫ ꯃꯐꯝ ꯑꯁꯤ ꯍꯪꯆꯤꯠ ꯂꯥꯡꯐꯝ ꯄꯣꯊꯥꯐꯝ ꯑꯣꯏꯅ ꯁꯦꯝꯕꯅꯤ꯫ ꯑꯀꯣꯏꯕꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯀꯨꯞꯇ ꯃꯨꯟꯅ ꯌꯦꯡꯂꯨꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯋꯥꯈꯜꯁꯨ ꯏꯪ ꯂꯥꯎꯏ꯫ ꯀꯣꯟꯅ ꯌꯦꯡꯉꯣ, ꯃꯩ ꯍꯥꯟꯅ ꯑꯣꯛꯈꯤꯁꯤ, ꯃꯅꯨꯡꯗꯁꯨꯅꯦ ꯄꯥꯕꯨꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯃꯇꯩꯃꯒꯤ ꯋꯥꯗꯨꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨ ꯍꯣꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨ ꯃꯇꯩꯃꯔꯣꯝꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯃꯇꯥꯡꯗꯨꯗꯗꯤ ꯂꯩꯃꯁꯨ ꯃꯥꯡꯒꯣꯜ ꯌꯧꯔꯛꯂꯤ꯫ ꯃꯆꯥꯕꯨ ꯎꯖꯕꯗ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯇꯧꯔꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯨꯝ ꯄꯤ ꯈꯖꯤꯛ ꯏꯔꯥ ꯆꯦꯜꯂꯛꯂꯤ꯫ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯕꯨ ꯎꯖꯕꯒꯤ ꯃꯃꯥꯒꯤ ꯃꯇꯧꯕꯨ ꯈꯪꯂꯕ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯃꯃꯥꯕꯨ ꯌꯦꯡꯂꯛꯂꯤ꯫ ꯈꯕꯔ ꯃꯆꯦꯠꯇꯨ ꯃꯩꯈꯦꯠ ꯆꯨꯗꯨꯅ ꯉꯥꯟꯕꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯊꯝꯂꯛꯂꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯩꯗꯨꯕꯨ ꯀꯥꯟꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯤꯌꯔꯗꯨ ꯀꯥꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯃ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯀꯧꯔꯛꯂꯤ꯫ ꯏꯃꯥꯒꯤ ꯌꯥꯏ, ꯂꯥꯎ ꯆꯪꯉꯣ, ꯅꯪ ꯄꯥꯕꯨꯡꯁꯨ ꯉꯥꯏꯔꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯩꯃꯅ ꯃꯪ ꯊꯥꯗꯨꯅ ꯃꯊꯪ ꯏꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯅ ꯂꯥꯝꯗ꯭ꯔꯤꯉꯩ ꯃꯄꯥꯕꯨꯡꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯂꯛꯇꯨꯅ ꯃꯄꯥꯕꯨꯡꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯏꯕꯣꯍꯜꯅ ꯍꯔꯥꯎꯖꯅ ꯃꯆꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ꯫
ꯏꯆꯥ ꯌꯧꯔꯛꯂꯦꯗꯅ ꯍꯣꯏ ꯄꯥꯕꯨꯡ ꯐꯔꯦ ꯐꯔꯦ ꯅꯃꯥ ꯍꯣꯏ ꯅꯇꯩꯃ ꯍꯣꯏꯅꯅꯦ ꯊꯧꯔꯥꯡ ꯂꯣꯏꯔꯕꯅꯤ ꯍꯥꯟꯅ ꯏꯔꯨꯖ ꯃꯥꯏꯊꯖꯧꯔꯣ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯏꯆꯥꯁꯨ ꯋꯥꯔꯝꯂꯅꯤ ꯋꯥꯗꯤ ꯍꯥꯏꯕꯒꯣ ꯅꯛꯐꯦꯠ ꯇꯧꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯛꯂꯦ ꯑꯗꯨꯒ ꯃꯄꯥꯕꯨꯡꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯞꯅ ꯅꯥꯟꯕꯣꯏ ꯄꯥꯏꯕꯣꯏ ꯇꯧꯔꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯏꯊꯛ ꯊꯛꯅ ꯏꯉꯥꯎ ꯉꯥꯎꯕ ꯃꯅꯥꯎꯅꯨꯄꯥ ꯕꯨꯡꯉꯣꯅ ꯃꯌꯥꯝꯕ ꯎꯕꯗ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ ꯁꯦꯁ ꯅꯩꯔꯦꯀꯣ ꯑꯩꯈꯣꯏ ꯇꯌꯥꯏꯁꯦ ꯄꯥꯈꯪ ꯁꯥꯔꯤ ꯐꯥꯔꯦ ꯍꯥꯏꯕ ꯄꯨꯔꯥ ꯄꯥꯈꯪ ꯑꯆꯧꯕ ꯃꯥꯜꯂꯦ ꯃꯁꯛꯀ ꯊꯤ ꯅꯥꯜꯂꯦ ꯍꯥꯏꯁ ꯅꯩꯔꯦ ꯃꯄꯥꯗ ꯌꯦꯡꯂꯝꯕ ꯃꯤꯠꯇꯨ ꯃꯅꯥꯎꯄꯥꯔꯣꯝꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯤꯠꯆꯤꯒ ꯈꯠꯆꯤꯜꯂꯛꯂꯤ ꯈꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯌꯥꯝꯕꯒꯤ ꯃꯤꯠꯆꯤꯗꯣ ꯃꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯄꯗꯨꯗꯗꯤ ꯕꯨꯡꯉꯣꯗꯤ ꯂꯣꯏꯈ꯭ꯔꯦ ꯅꯣꯛꯅꯤꯡꯕꯅ ꯃꯄꯥꯕꯨꯡꯅ ꯆꯩꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯃꯆꯤꯟ ꯈꯨꯝꯗꯅ ꯅꯣꯛꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯐꯝꯂꯤꯕ ꯄ꯭ꯔꯅꯥꯞꯁꯨ ꯃꯅꯥꯎꯅꯨꯄꯥꯗ ꯋꯥ ꯉꯥꯡꯂꯛꯂꯤ ꯌꯥꯏ ꯅꯐꯤꯅꯔꯣꯜ ꯍꯥꯟꯅ ꯍꯣꯡꯗꯣꯛꯅꯕ ꯇꯧꯁꯤꯗꯅ ꯌꯥꯔꯅꯤ ꯇꯥꯆꯧ ꯉꯁꯤ ꯑꯃꯨꯛ ꯍꯟꯗꯣꯏꯅꯤ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ ꯄꯥꯕꯨꯡꯅ ꯀꯧꯃꯜꯂꯛꯄꯗꯨꯗ ꯔꯥꯁꯇ ꯁꯤꯟꯅꯔꯝꯃꯒ ꯂꯥꯛꯏꯅꯤ ꯉꯁꯤ ꯑꯃꯨꯛ ꯍꯟꯅꯤ ꯇꯥꯕꯗꯨꯗ ꯏꯕꯣꯍꯜꯗꯣ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯈꯠꯂꯛꯏ ꯍꯥꯏꯈꯤꯕꯅꯤ ꯋꯥ ꯑꯔꯨꯕ ꯈꯟꯅꯒꯗꯕ ꯂꯩ ꯊꯥꯃꯨꯛꯇꯤ ꯌꯨꯝꯁꯤꯗ ꯂꯩꯅꯕ ꯂꯥꯛꯎ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯉꯁꯤ ꯑꯃꯨꯛ ꯍꯟꯅꯤ ꯇꯥꯕꯁꯤꯗꯅꯤ ꯃꯄꯥꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯂꯤꯕꯗꯣ ꯇꯟꯖꯥꯗꯨꯗ ꯌꯨꯝꯁꯤꯒꯤ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯔꯥꯅꯤꯅ ꯊꯣꯡꯖꯤꯟꯅ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯂꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯗꯣꯏꯔꯥ ꯃꯆꯥꯅꯨꯄꯥꯅ ꯉꯁꯤ ꯑꯃꯨꯛ ꯍꯟꯈ꯭ꯔꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯥꯏꯕ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯥꯛ ꯆꯥꯁꯤꯔ ꯍꯪꯕ ꯂꯥꯛꯂꯤꯕ ꯔꯥꯅꯤꯗ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯈꯤ ꯔꯥꯅꯤ ꯉꯥꯏꯈꯣ ꯆꯥꯛꯀꯤ ꯃꯔꯣꯜꯗꯣ ꯀꯣꯟꯅ ꯍꯥꯏꯔꯛꯂꯒꯦ ꯅꯪ ꯆꯥꯛꯈꯨꯝꯒꯤ ꯂꯣꯏꯁꯤꯟꯒꯗꯧꯕꯗꯣ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯔꯥꯅꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ꯭ꯔꯦ ꯃꯥꯁꯨ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯛꯂꯕ ꯑꯣꯏꯕꯅ ꯈꯨꯗꯤꯡꯃꯛ ꯈꯪꯂꯤꯕꯅꯤ ꯉꯁꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥ ꯈꯟꯅꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯛꯈꯤꯕꯅꯤ ꯏꯕꯣꯍꯜꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯌꯥꯏ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯅꯕ ꯇꯧꯅꯤ ꯅꯪꯕꯣ ꯉꯥꯟꯕ ꯈꯔ ꯉꯪꯂꯞ ꯃꯃꯥ ꯍꯣꯏꯔꯣꯝꯗ ꯌꯦꯡꯂꯛꯂꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯆꯥꯛ ꯆꯥꯗꯅ ꯃꯥꯕꯨ ꯉꯥꯏꯔꯝꯂꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯥꯕꯨꯡꯗꯣ ꯁꯣꯟꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯇꯝ ꯆꯥꯅ ꯆꯥꯗ꯭ꯔꯕꯗꯤ ꯌꯥꯕꯁꯨ ꯅꯠꯇꯦ ꯊꯑꯣꯏꯅ ꯆꯥꯔꯝꯗꯦ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯄꯥꯕꯨꯡꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯂꯩꯃꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯏꯕꯣꯍꯜꯅ ꯇꯥꯛ ꯑꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯄꯥꯕꯨꯡꯗꯤ ꯆꯥꯕ ꯀꯨꯏꯔꯦꯗ ꯏꯆꯥꯒꯤ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯆꯥꯔꯦ ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯦ ꯏꯍꯦ ꯅꯪꯒꯤ ꯅꯌꯨꯝꯅꯤꯅꯦ ꯁꯤꯁꯨ ꯀꯩꯒꯤꯅꯣ ꯃꯤꯇꯣꯞ ꯇꯧꯅ ꯇꯧꯔꯤꯕꯁꯤꯕꯣ ꯌꯥꯏ ꯅꯪꯅ ꯄꯥꯕꯨꯡ ꯑꯩꯗꯤ ꯑꯥꯗ ꯊꯕꯛ ꯌꯥꯝꯕꯅꯤꯅ ꯆꯥꯛꯁꯨ ꯏꯁꯥꯅ ꯊꯣꯡꯖꯔꯤꯅꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯏꯁꯥꯅ ꯊꯣꯡꯉꯒ ꯆꯥꯕꯒꯤ ꯍꯩꯅꯕꯤꯗꯣ ꯂꯩꯔꯕꯅꯤꯅ ꯉꯁꯤꯁꯨ ꯁꯨꯝ ꯊꯣꯡꯖꯔꯒ ꯆꯥꯔꯛꯑꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯕꯣꯕ ꯉꯁꯤ ꯌꯨꯝ ꯆꯠꯀꯅꯤ ꯈꯪꯂꯕꯅꯤ ꯆꯥꯛꯇꯣ ꯁꯤꯗ ꯆꯥꯅꯕ ꯉꯁꯤ ꯅꯣꯡꯃ ꯊꯣꯡꯗ꯭ꯔꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯅꯪꯁꯨ ꯉꯁꯤ ꯍꯟꯅꯤ ꯍꯥꯏꯔꯕꯅꯤꯅ ꯄꯥꯕꯨꯡꯅ ꯅꯪ ꯁꯤꯗ ꯀꯧꯕꯒꯤ ꯃꯔꯝꯁꯦ ꯍꯥꯏꯔꯒꯦ ꯇꯟꯖꯥꯗꯨꯗ ꯁ꯭ꯔꯨꯇꯤꯗꯣ ꯆꯥ ꯀꯞ ꯍꯥꯞꯄ ꯇ꯭ꯔꯦꯗꯨ ꯄꯨꯗꯨꯅ ꯆꯪꯂꯛꯂꯤ ꯍꯧꯗꯣꯛꯂꯝꯒꯦ ꯇꯧꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯀꯥꯏꯔꯦ ꯆꯥꯛ ꯄꯨꯔꯛꯄꯗꯣ ꯎꯕꯗ ꯆꯥꯛꯁꯨ ꯆꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯆꯥ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯅꯤ ꯋꯥꯗꯨ ꯀꯥꯏꯔꯅꯤ ꯈꯟꯗꯨꯅ ꯂꯩꯃꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯕꯦꯃꯥ ꯅꯪꯒꯤ ꯆꯥꯗꯣ ꯀꯣꯟꯅ ꯊꯛꯁꯤꯁꯦ ꯅꯪꯁꯨ ꯋꯥ ꯈꯟꯅꯔꯤꯁꯦ ꯌꯥꯎꯅꯕ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃ ꯂꯥꯛꯑꯣ ꯁꯤꯗ ꯁꯨꯔꯇꯤ ꯃꯀꯨꯕꯣꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯤ ꯏꯕꯣꯍꯜꯁꯨ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯏ ꯅꯪꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯁꯨ ꯄꯣꯊꯥꯗ꯭ꯔꯦ ꯆꯥꯗꯣ ꯍꯥꯟꯅ ꯊꯛꯅꯕ ꯇꯧꯔꯣ ꯄꯤꯔꯣ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯣ ꯁ꯭ꯔꯨꯇꯤ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤꯗꯣ ꯅꯥꯟꯊꯔꯛꯄꯒꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯥꯏꯐꯦꯠ ꯁꯦꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯄꯥꯕꯨꯡꯒꯤꯁꯨ ꯆꯥ ꯁꯦꯝꯖꯔꯛꯎꯔꯥ ꯌꯥꯔꯦ ꯄꯥꯕꯨꯡꯗꯤ ꯊꯛꯂꯔꯣꯏ ꯅꯈꯣꯏ ꯊꯛꯎ ꯄꯥꯕꯨꯡꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯛꯀꯦ ꯅꯈꯣꯏꯁꯨ ꯆꯥ ꯊꯛꯅ ꯇꯥꯔꯣ ꯃꯈꯣꯏꯗ ꯄꯥꯏꯔꯤꯕ ꯇ꯭ꯔꯦꯗꯒꯤ ꯆꯥ ꯀꯞ ꯑꯃ ꯂꯧꯗꯨꯅ ꯉꯥꯟꯕꯗ ꯄꯤꯔꯛꯂꯤ ꯏꯇꯩꯃ ꯑꯩ ꯄꯨꯛ ꯏꯊꯟ ꯊꯜꯂꯤ ꯆꯥꯒ ꯊꯛꯅꯤꯡꯗꯦꯗ ꯅꯨꯄꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤ ꯏꯔꯥꯡ ꯂꯥꯡꯉꯤ ꯃꯄꯥꯕꯨꯡꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯅ ꯂꯥꯡꯇꯛꯅꯕꯁꯨ ꯄꯣꯛꯂꯤ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯅꯪꯍꯧꯔꯔꯣꯏꯗ꯭ꯔ ꯃꯇꯥꯒꯨꯝ ꯊꯤꯡꯂꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯁꯤ ꯈꯔ ꯊꯨꯅ ꯍꯥꯏꯔꯛꯂꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯔꯤ ꯃꯔꯝꯗꯤ ꯃꯥꯁꯨ ꯊꯨꯅ ꯍꯟꯕ ꯌꯥꯅꯕꯒꯤꯅꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯏꯕꯣꯍꯜꯅ ꯀꯩꯗꯧꯔꯦ ꯌꯥꯏ ꯆꯥꯁꯨ ꯊꯛꯂꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯕꯤꯔꯣ ꯐꯔꯦ ꯄꯥꯕꯨꯡ ꯍꯥꯏꯔꯒꯦꯁꯦ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯇꯥꯟ ꯀꯥꯏꯅ ꯆꯥ ꯄꯨꯊꯣꯔꯛꯄꯤ ꯁ꯭ꯔꯨꯇꯤꯁꯨ ꯃꯈꯨꯠꯇꯨ ꯆꯣꯛꯊꯔꯒ ꯇꯣꯛꯂꯤ ꯃꯇꯥꯡ ꯆꯥꯗꯕꯅ ꯃꯥꯒꯤ ꯆꯥꯗꯨ ꯀꯅꯥꯝꯇ ꯊꯛꯇ꯭ꯔꯤ ꯔꯥꯅꯤ ꯀꯧꯗꯨꯅ ꯆꯥꯁꯤꯡꯗꯨ ꯄꯨꯊꯣꯛꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯂꯩꯃꯒꯤ ꯅꯥꯀꯟꯗ ꯐꯝꯈ꯭ꯔꯦ ꯏꯕꯣꯍꯜꯁꯨ ꯋꯥ ꯍꯥꯏꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯉꯥꯟꯕ ꯑꯃꯗꯤ ꯃꯌꯥꯝꯕꯗꯨꯁꯨ ꯏꯕꯣꯍꯜꯒꯤ ꯋꯥꯗꯨ ꯇꯥꯅꯕ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ ꯏꯕꯣꯍꯜ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯔꯤꯕꯗꯣ ꯈꯔ ꯈꯖꯤꯛ ꯃꯁꯥꯗꯨ ꯂꯦꯡꯗꯨꯅ ꯁꯦꯝꯃꯤ
ꯑꯗꯨꯒ ꯋꯥꯗꯣ ꯍꯥꯏꯔꯒꯦ ꯍꯥꯏꯕꯒꯨꯝ ꯃꯆꯥ ꯃꯃꯧ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯄꯨꯟꯅ ꯄꯔꯦꯡ ꯑꯣꯏꯅ ꯐꯝꯂꯤꯕꯗꯣꯝꯗ ꯑꯃꯨꯛꯇꯪ ꯀꯨꯞꯅ ꯌꯦꯡꯂꯛꯂꯤ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅ ꯌꯥꯏ ꯍꯥꯏꯅ ꯀꯧꯔꯤꯕ ꯉꯥꯟꯕꯗ ꯃꯤꯠꯌꯦꯡ ꯈꯔ ꯂꯨꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯂꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯀꯀꯥ ꯁꯅꯥꯍꯜꯗꯣ ꯅꯤꯡꯁꯤꯡꯂꯤꯀꯣ ꯌꯥꯏ ꯅꯤꯡꯁꯤꯡꯂꯤꯀꯣ ꯏꯆꯥ ꯌꯥꯏ ꯉꯥꯟꯕꯁꯨ ꯅꯤꯡꯁꯤꯡꯂꯤ ꯈꯪꯉꯤ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ ꯃꯇꯝ ꯈꯔ ꯈꯛ ꯂꯥꯞꯅꯔꯨꯕꯗ ꯂꯣꯏꯅ ꯀꯥꯎꯔꯝꯃꯅꯤ ꯈꯟꯕ꯭ꯔꯥ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯄꯥꯗ ꯃꯥꯅ ꯌꯦꯡꯂꯛꯂꯤꯕꯗꯣ ꯃꯇꯧ ꯑꯗꯨ ꯏꯕꯣꯍꯜ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯏꯆꯥꯅ ꯀꯥꯎꯔꯝꯃꯅꯤ ꯍꯥꯏꯕ ꯅꯠꯇꯦꯗ ꯁꯨꯝ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯨꯗꯤ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯔꯛꯇꯦ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯦ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯅꯥꯍꯜ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯄꯅꯣ ꯍꯥꯏꯅ ꯈꯣꯏꯔꯥꯡꯉꯤ ꯃꯁꯥꯗꯣ ꯃꯥꯒꯤ ꯉꯁꯤ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯃꯁꯨ ꯂꯩꯕꯅ ꯄꯨꯡ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯕꯁꯨ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯣ ꯍꯥꯏꯕꯒꯨꯝ ꯃꯤꯠꯌꯦꯡꯗꯨ ꯃꯄꯥꯕꯨꯡꯗ ꯑꯗꯨꯃꯛ ꯊꯝꯂꯤ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯋꯥ ꯇꯥꯗꯧꯒꯤ ꯉꯥꯏꯅꯔꯤꯕ ꯃꯈꯣꯏꯗꯨꯁꯨ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕꯅꯤ ꯉꯥꯟꯕ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯨꯗ ꯍꯥꯏꯐꯦꯠ ꯄꯨꯡ ꯌꯦꯡꯂꯛꯂꯤ ꯃꯇꯧꯗꯨꯗ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯁꯨ ꯃꯆꯥꯁꯤ ꯊꯦꯡꯅꯕ꯭ꯔꯥ ꯍꯟꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯕꯒꯨꯝ ꯃꯥꯒꯤ ꯋꯥꯗꯣ ꯍꯥꯏꯕ ꯍꯧꯔꯛꯂꯤ ꯄꯥꯕꯨꯡꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯅꯤ ꯉꯁꯥꯏꯗꯒꯤ ꯂꯥꯡꯇꯛꯅꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯅ ꯈꯧꯔꯥꯡꯂꯝꯕꯗꯣ ꯏꯕꯣꯍꯜꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯁꯤꯗ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯑꯣꯏꯔꯦ ꯍꯥꯏꯕꯒꯨꯝ ꯌꯦꯡꯊꯣꯛꯅꯔꯛꯂꯤ ꯃꯔꯛꯁꯤꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯗꯤ ꯋꯥꯈꯜ ꯂꯨꯝꯗꯕ ꯅꯠꯇꯦ ꯃꯆꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯕ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯄꯥꯅ ꯄꯥꯝꯂꯤꯁꯤꯒ ꯑꯣꯏꯍꯟꯅꯤꯡꯂꯤꯁꯤꯒ ꯈꯟꯕꯗ ꯈꯪꯉꯤ ꯃꯥ ꯃꯆꯥꯒꯤ ꯑꯄꯥꯝꯕꯒ ꯃꯄꯨꯔꯣꯏꯕꯒꯤ ꯑꯄꯥꯝꯕꯒ ꯈꯦꯠꯅꯔꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯅꯤ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯋꯥꯔꯤꯕ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯍꯥꯏꯕꯗꯅꯤ ꯃꯁꯥꯗꯨꯗꯤ ꯂꯩꯇꯥꯗ꯭ꯔꯤ ꯃꯆꯥ ꯃꯋꯥꯗ ꯐꯜꯂꯞ ꯌꯦꯡꯂꯤꯕꯅꯤ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯔꯥꯏ ꯂꯥꯏꯕ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯝꯕꯗꯨꯗꯅꯤ ꯉꯥꯟꯕ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯈꯨꯝꯒꯦ ꯍꯥꯏꯅ ꯆꯤꯟ ꯀꯪꯂꯞ ꯇꯧꯔꯛꯄꯗꯣ ꯑꯗꯨꯕꯨ ꯃꯥꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯄꯥꯕꯨꯡꯅ ꯋꯥ ꯍꯥꯏꯔꯛꯄꯅ ꯍꯥꯟꯈ꯭ꯔꯦ ꯌꯥꯝꯅ ꯀꯣꯏꯊꯣꯛꯂꯔꯣꯏꯒꯦ ꯏꯆꯥꯁꯨ ꯍꯟꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯊꯦꯡꯈꯤꯅꯤ ꯄꯣꯏꯟꯠ ꯍꯦꯛꯇ ꯍꯥꯏꯒꯦꯁꯦ ꯌꯦꯡꯉꯣꯏ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯁꯅꯥꯍꯜꯒ ꯑꯩꯒ ꯀꯌꯥꯝ ꯂꯨꯅ ꯈꯟꯅꯕ ꯄꯥꯕꯨꯡꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯉꯥꯡꯂꯝꯕ ꯋꯥꯗꯣ ꯆꯞ ꯑꯃꯨꯛ ꯂꯦꯞꯂꯒ ꯁꯣꯔꯗꯨ ꯇꯞꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯤ ꯑꯗꯨꯒ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯤ ꯄꯥꯕꯨꯡꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯁꯨ ꯃꯇꯝ ꯆꯥꯔꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯔꯦ ꯅꯪꯒꯤ ꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕꯁꯨ ꯄꯥꯕꯨꯡꯅ ꯁꯤꯟꯕ ꯂꯣꯏꯔꯝꯕꯅꯤ ꯋꯥꯍꯩꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯃꯛ ꯑꯃꯗꯤ ꯃꯃꯧ ꯌꯥꯎꯅ ꯉꯛꯅꯤꯡꯅꯔꯛꯏ ꯂꯩꯃꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯉꯛꯂꯨꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯋꯥ ꯇꯥꯅꯕ ꯂꯣꯏꯈ꯭ꯔꯕ ꯑꯣꯏꯕꯅ ꯑꯉꯥꯡꯁꯤꯡꯁꯤꯗꯕꯨ ꯈꯪꯍꯜꯂꯝꯗꯕꯒꯤ ꯋꯥꯅꯤ ꯃꯇꯥꯡ ꯆꯥꯅ ꯑꯁꯨꯝꯅ ꯄꯨꯟꯅ ꯍꯥꯏꯔꯒꯦ ꯈꯟꯕꯒꯤ ꯋꯥ ꯍꯥꯏꯒꯦ ꯀꯪꯂꯝꯕ ꯃꯆꯤꯟꯗꯣ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄ ꯍꯥꯟꯈꯤꯕꯒꯤ ꯎꯝꯁꯤꯟꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯁꯤꯟꯕ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯏꯉꯛ ꯉꯛꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯗꯨꯕ ꯏꯕꯣꯍꯜꯗꯣ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯉꯁꯤ ꯂꯩꯒꯗꯕ ꯑꯣꯏꯔꯒꯗꯤ ꯋꯥꯁꯦ ꯀꯨꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯅꯕ ꯌꯥꯕꯅꯤ ꯍꯟꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯔꯒꯦ ꯅꯪ ꯌꯨꯝꯁꯤꯗ ꯊꯨꯅ ꯂꯥꯛꯅꯕꯗꯤ ꯇꯧ ꯄꯥꯕꯨꯡꯅ ꯏꯁꯥ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯤꯡꯂꯤꯕꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗꯗ ꯑꯩꯒꯤ ꯃꯇꯝꯅ ꯂꯣꯏꯈ꯭ꯔꯕꯗꯤ ꯄꯥꯕꯨꯡ ꯌꯥꯝꯅ ꯄꯦꯜꯍꯧꯔꯣꯏ ꯑꯩꯇ ꯅꯠꯇꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨ ꯌꯥꯝꯅ ꯄꯦꯟꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯧꯔꯔꯣꯏ ꯅꯪꯒꯤꯁꯨ ꯄꯨꯟꯁꯤ ꯁꯦꯝꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯇꯠꯅꯕꯒꯨꯝ ꯂꯩꯔꯤꯕ ꯃꯔꯤ ꯑꯗꯨꯕꯨꯅꯦ ꯁꯝꯖꯤꯟꯅꯔꯝꯕ ꯑꯁꯤꯅ ꯄꯥꯕꯨꯡꯅ ꯈꯜꯂꯤꯕꯁꯦ ꯄꯥꯡꯊꯣꯛꯇꯕꯁꯨ ꯌꯥꯗꯕꯅꯤ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒ